Hunpungi quarantine center amada numit nifuga mathoini chupna Leiramlaba inmate Nupi ama result Lakmandabadagi Discharged Touthoklure positive Oiramle positive Oirabasiga mioi tara taruk thengnaramle haire Hunpungi dungrai containment zone oina lauthokre Ukhrul district ki manung chanba Hunpung village ta laiba DIET da hangba community quarantine center amada numit nifuga mathoini chupna quarantine tawduna Leiramlaba inmate Nupi ama result Lakmandabadagi tha asigi chechat manga da discharge touthoklure laibak thibadi discharge touthokluraba inmate asigi result discharge tawkiba numit tumaki pung mari manga kanaraga COVID-19 positive oire haiduna khanglakhre haire positive oire haina khanglakhraba Nupi asina discharge tawkiba pung mari manga gi matam aduda mahaki khangna chanaba mioi taraga taruklom thengnaram haire khudakta positive oiraba Nupi adu phangraida hangba covid care de admit tawkhre haire mahak hauji akanba maongda layeng chathari haire mahaki sample numit mangani gi matungda amu hanna test tawgadore masigi result su numit nini gi matungda phanglaba yai haina mari leinaba authority singi paungna haire positive oiraba Nupi asi Mumbai dagi halaklaba matung Ukhrul district ki manung chanba Hunpung village ta laiba DIET da hangba community quarantine center da quarantine tawduna leirakkhibani Amaromda Hunpung village ki dungrai da COVID-19 positive oiba mio yaurpaga mari leinana Ukhrul district ki district magistrate na Hunpung village ki dungrai gi akoibada containment zone oina lauthokre district asigi DC Joseph Polin kam sona thokpa yathang amagi matung inna hairiba mafam asida mioi amata changba thokpa yahan khidre adum oinamak Hunpung village ki dungrai da leiba KDS oil pumdi mahoksagumna mathau tawgani haire DC na thokliba yathang asigi wangmada thabak tawbasing chairak phangani haire